ngasi mayamda khudol tamjagadoriba phunga wari asi wakhalna sagatchaba ngaktani kanagumba amataga mari lainana ijaba nachadi wari asi pathokcharakpa matamda wahai wata soikhi lankhiba yaurabasu tabiriba khwai khibikna chawna ngakpigani mayamgi mafamda khudol tamjari phunga lairuda mai haugatuna korok koisinna angang nupa macha nupi macha makhoi khara ya langduna lairi thariba phidasing aduda aigini magini haiduna munabasu adumak yaurami adumna koirang langba aduna ka aduda pumnin ninli matam masida ahal oiraba makhwang yamna kolaba mapokna masam adu pungau ngongna hauraba nupa amakhak tapli saisu ama paiduna ka aduda changlaklammi aduga langduna leiriba masu mayamsing aduda asumna hairaklammi isu sa nakhoibu langganune pupu ngasidi yamna nungaiba wari ama libige adumna mapugi wadu hairakpa tabada langduna leiramba masusing adu amatta oina mapuda yenglaklammi aduga hoi pupu haiduna amatta oiba khonjelda hairi madudagi ahal oiraba mapu aduna masusinggi manakta phida ama thaduna tapna phamtharaklammi isu sa nakhoi pukning changna taro ko pupu wari liba haurage langba yadre ko hoi pupu aikhoi langlaroi wari taningbana yadre phare adudi wari asi sumdawbani asi haiduna mapu asina masusingda wari liba hauraklammi thaina mamangai matam amada singchanba matai manau chawba amadi tombi kauba makhoi ani singyagi piklaba khul amada yumdom po oina lairami makhoi anigini haibada mamita macha amatta uramde yamna wana nangna punsi lelammi makhoi anigi chara nongkhana janaba umangda chattuna singchanba asina makhoi gi sinpham oina thabak tawrami sing adu makhoi lairiba khul adudagi makha pangna khara asum chatlaga leiba chawraba sana kaithel aduda mamal tamduna yolammi ahingi matamni mama macha makhoi animak yamna pakhatna chelaktuna chawba amadi tombi makhoi anina leiriba yum asida matam kharagi changjapham lawrammi asumna matam kaya haukhibana sahi 16 gi matungdani nomagi numit amada sana kaithelda tilamliba mioi kharana asumna ninphung wa ama ngangnaraklammi nate wafam asina tasing achumba oiraklabadi aikhoi khul asida soidana khudong thirakpa yaiko atopa nupa amana amuk makha taraklammi mangda phawba amukta mangludaba manglana mana tasengna makki taibangda mang phawnaраklabadi aikhoi pumnamak awaphamda tabadi soidrebo mabuk khara noitak tawba nupa aduna amuk marak thatna hairi natine wafam asigi matangda nakhoibu namit mangna uraklabro haisa atopa nupa amana pakhum piraklammi ho imit mangna urakpa uraktaba haibadudine nakana maromda thamkhraga ai haki hek pokminaba tada adu langphaida kuina leirubani mahakna wafamsing adugi matangda hakthengna thengnarakpadagi uchin nachina thawai hinglaktuna iyumda khudakta chelakhibani asumna makhoi nupa naha ahumna sanariba warising adu chawba mahakna haiphe tarakhibani adubu chawba karisu thoina khanjilude magi haibabu mahakna purakliba singyasing adu loinamak yonba ngamjaba adutani chawba mahakna mahaki sing yonpham mafam aduda phamthaduna sing yolami matam asida sagol tongba nupa amakhak sana kaithel asida pochei leiba laklami mahakna atei atopa mana masing kayama acha athak kayama leiraba matungda sana kaitheli matai oiramna singya yoliba chawbabu uraklami madudagi mahakna mahaki sagol adu mafam chaba amada ningthijana punsinduna thanamlaga chawbagi manak tamna changsillaktuna asumna hanglaklammi khura singya sing asibu mapul amamamda senjek kaya pibage
Chaubana nokphet tongna makha tana khumlaklami. Ibungo mapul amamamda senyek ahum tama pido kaya loge haibano nupa sina karisu thoina khanthaba tawdana sat hairaklami. Adudi khura lairiba mapul singa se pulap hekta lawjarage punna senyek kaya tabirabage haibado amukta yengbiyu. Wafam asi tabada chauba yamna haraujjarami. Mahakti ngasai makhai mahaki singyasing asi loinamak sitpa ngamlaroidra khanjarambani. Adubu haujikti mahak ngakpa amadi harauba animak punsin khiduna makha tana hairaklami. Adudi ibungo punna senyek ase chamaga homfu mangadi tare. Ibungona punna lawbigani tabada khura aihakti onthokna nungaijare. Pulap lawbibagine senyek chamaga homfu tamak thambiramu. Senyek mangadi tabirabani. Naha asina amuk makha tana hairaklami. Khura aihaksu yamna nungaijare. Asi hainaduna senyek chamaga homfu piraduna singya mapulsing adubu amukta pulap oina nupa asina sanglaba thauri amana pulap punsinduna makokta thonggatlami. Mataw adu ubada chauba yamna ngakna hanglaklami. Karino ibungo aduk yamba singya mapulsing adubu yabu yagadrane. Khurabu thonggatpada mateng pangjarake. Matik mathongna leiba nupa asina taha haijaраklami. Yarani khura masidi karisu leitaba potnida nacha hekta kokta thonggatjakhage. Asi haiduna karisu awabu oidana irai laina singyasing adubu makokta thonggatuna hekta pukhirami. Asuk yamlaba singya mapulsing asi miyoi marimukna tokhaina pugadaba adu amukta pulap nupa asina pukhiba ubada sana kaitheda tilliba miyam singna ngakpada kham thengnarami. Manga chap manarami. Chauba tingak adumak yengduna lephawi. Matik mathongna leiraba nupa adu makokta chauraba singya mapul aduga mahaki sagol aduna thauri adubu makhut namana chingduna adumak chatkhirami. Ngasidi chauba yamna harauna ngantana ensang napi cheng hawai khara wanchiladuna mayumda kumlaklami. Mataw aduda chaubagi loinabi tombina yamna ngakjarami. Chaubana polamsing adu mahaki nupida pirami. Aduga aremba senyek mayamsing adubu puthoraktuna tombida yengduna asumna hairaklami. Nupi ngasidi kaithel lairembi ima mahakna thaujanbiraba male. Asuk yamlaba singya mapulsing ado naha ama laktuna pulap hekta laikre. Tu madugi mamalni se lawsilu yamna cheksinna thamgadabaniko. Tombi mahaksu harauna senyeksing adu lawsinjai aduga tablapna haijaraklami. Hayengdi sana kaithelda angamba athuma haw khara leijaduna kaithel lairembi ima mahaki mafamda kachase. Asuk yamba senyeksing ase ima mahakna aikhoigi awaba mataw asi ubibadagi pibibanido. Chauba mahaki loinabi tombina hairakliba wafamsing adu tarubada mathamoinungda apenba phawjarami. Ngahan makhai makhoi anina adu wana hotnajarubagi mahai pumba ngasidi mikup asida phangjare khanjarubada hena harau minok tamjarami. Umangi atopa mafam amadani sagol tongba nupa aduna makok thakta purakliba singyasing aduga chana thaknaba kayasing aduga pulap oina mahaki leifam oiriba khangpoksang amada changlaklami. Aduga potlamsing adu mafam chana thamlami. Mahak sor amatang tapna hontokjarami. Aduga lairiba ising pun adudagi khujai amana kalladuna yaum amatang thakchilami. Nupa sina kariguma wakhal ama khalli aduga maithongda nophet tawjai. Ahingi matamni nupi amakhak thamoi sokna hikna kapchaduna mahaki pikliba machanupabu chena konsinjarami. Pikliba machanupa aduna pale mahaki mitlu pirangsing adubu makhut machaduna taithokpirami.
Nakan amaromdagi nupa amagi khonjelna asumna hairaklammi. Nakhoi namana chabu karigi wari haujiti aihak lakle. Nakhoi anibu amuk handa thadoktuna khak chatlaroi. Wahai asi haiduna mahaki nupi amadi machanupagi manakta changsilaklammi. Matam asida pikliba chahi ahum lomtamak subada ngairiba nupa macha asina mahaki panthau lakle haiduna haraujana pale mahaki mathanungdagi mamai adu laithoraktuna yengjarakpa matamdadi wang chauraba mioibagi saban manba nupa adu uba matamda pikliba angang asi khanghaudana akiba phauraklammi. Wang chauraba nupa asidi hek uba matamda akiba poklaba hingchaba amakhak oiduna lairammi. Nupa asi manglaknaduna phuk haugalaklammi. Pumnamak mahaki manglan oiduna lairammi. Mahak khanghaudana mitlu pirang ihaurakladuna thamoi sokna tengthajarami. Matam asi ahing nongyai lalaklaba matam oirammi. Mahak amuk makha tana tumthabadi adumak yaramde. Khutum singduna thamoi sokna awaba pumnamak khangjarami. Ayuk anganbagi matamni khunja khara asukpa umang amagi maphamda makhoi chaithoknaduna thiba humbagi thabak ama paikhatlammi. Makhut makhuttasu matik charaba thang ten kayamasu painarami. Mioising adu hek yengba matamda maithongsing adu awaba akiba langtaknaba haifam khangdaba wahang kayana pik thalammi. Nupa amana lauduna asumna hairaklammi. Nakhoi pumnamak yamna cheksina thigadabani. Nakhut nakhutta painariba khulai ado khutpai chena paino. Asumna yamna cheksina thiba humbagi thabak pangthokningai matam masida khanghaudana nakan amaromdagi laptakna karigumba sa amana kanna law khongbagi chaina khol makhol taraklammi. Makhol adu tabada khunjasing adu yamna ngakna makhoi masel yengnaduna khudak aduda makhoina tarakliba makhol adugi mafam tamna yamna cheksina changsinnaraklammi. Adubu laibak thibani mafam adu maktada makhoi pumnamak yaibi thawai manglammi. Arapada law khongbagi makhol kayama tarakliba aduda singchanba matai manaw chawwa amadi tombi makhoi anisu haiphe taraklammi. Makhoi animak mahogsagumna ngasisu makhoi anina hek hek singchanpham umangi mafam asida singchanduna lairambani. Tombina hairaki taribra nupa nahapu makhol singase tadabro asi haiduna tombina yamna ngakna hanglakpani. Chawba mahaksu sing yalamba adu haiphet leptuna munna taraba matungda khumlaki. Hoini nupi makhol sing asidi karino umang ngasomdaga kari khudong thiba thoklaba jatno mioiba singna law khongbagi makhol natabrane. Matam asida nongma sana kaithelda nupa kharana hainakhiba wafamsing adu chawba mahakna haiphen ningsinglaklammi. Umang ngasomda hingchaba amakhak leire haine madugi hingchaba adunabu hek thengnakraba mioi adudi lemnaga thabiba natte hairi. Adubu aikhoi tada adudi onthoknabu thauna phakre hingchaba adugi makhuttagi sining chittane mathwai hingduna laklibaduni. Tombina mahaki mapuroiba chawbagi masa nomlakpa aduda chawba khanghaudana wakhal taraklammi. Aduga tapna hairaki kanade nupi aikhoi yumda parap halhaunaba tawrasi kuitharaklabadine aikhoisu khudong thiba nangba yai. Wafam asi tabada tombi mahakti yamna ngaklammi. Aduga khudak aduda chawba amadi tombi makhoi animak singya mapul amamam makok thakta thonggatuna para mafam adu thadoktuna chatlammi. Makhoi anina asum chingi khong lambi macha aduda yamna pakhatna taha lakpagi lambi adomda karigumba angakpa akiba thaudok khara thoklammi. Thaudok adudi umang asida mahoksaga manadaba sa uchek kaya singna nongthakta lakna khongba upal wapal kaya singi una singna matam chadana
nonglai nungsit kansilakpana maram oiraga laimaida kelaklammi matau aduda chawba amadi tombi makhoi anisu yamna ngaklammi tombina makha tana hairaklammi kari matauno nonglai nungsit asisu kansilakle yum yaugadabasu phana adumak mawali kamdaugani tauribasidi chawbanasu makha tana hairaklammi hai nupi haigumdana nonglai nungsit asisu onthokna kansilakleine khong thangduna kanna chatpasu pangal yausilaktre hai masidi onthokpa phibamni mafam aswaida ngaihakta panthagisi madu natrabadine aikhoi ani phibam ama chararoi asi hainaduna matai manau makhoi animak singya mapul amamanga mafam chaba amada ngaihak laisinduna nonglai nungsit adudagi masa ngakthokjanaba hotnajarami laptakna karigumba wang chawraba miyoibagi sakta manba amakhak umangi narak mongsong amaromda chatkhiba adu chawba mahakna haiphet uhaurami mahaki wakhalda khali karino ada changkhriba asibo masibu umang asomdaga tasengnamakki hingchabaga lairaba jala asi khanna ngaihak ngakchanarami matam asida nonglai nungsitsu kanna sitlamba adu khara taptharakpa matang oiraklami madudagi mahaki taloi tombina mayumda chatlasi hairakpadagi adumak makhoi animak mayum tamna khonglo paloba karisu yaudana chatkhirami umang asida wang chawraba hingchaba amakhak naitom oina surung amagi manungda lairami mahak masadu waman khibana ningaidana nakhoktuna tumlami hingchaba asigi manglanda karigumba amakhak uraklami wang chawraba chingchang napom amagi chingthaktagi machin tumlaba posak amana sapu kanna langlakpa matamda hingchaba asigi mathabak mapa chap chana yungladuna mahak kanna awa chaina khangduna khanglaw lauramlaga singdol adudagi lokha tamna ta khirami matam asida hingchaba asi amuktang hauna khanglaw lauraduna taibang mangphaunaраklami machinda asumna soli masi oi thoktabani umang asida ai hakna lairakliba asi chahi kaya yamsilaklabani ai haki yaibi thawai loba ngamba namu taibang mi kanasu laite karigumba lairamba tarabasu hingchaba uyumba ai haki itik ithaunana mahakpu soidanamakki yaibi thawai logani sagol thauba naha pakhang adu ngasisu sana kaithirda laktuna polam kayama lairami chawba mahakna singya kaya yoliba adudasu changchilaktuna singya kayama lairami asumna itattattana nupa asina chawba mahaki singya mapulsing adu yamna toina lairaba aduda mahaki wakhalda karigumba khara mathanta khanba hauraklami karigino nupa macha asina itattattana asumna aihaki singya singasibu lairiba mahak asibu aikhoigi khulgi miyoisu mande nongmagi numit amada chawba yamna harauna mahaki singya sing yonbada taretki senja marang kaina phangjarami madudagi mahakna chana thaknaba polam kharasu lairaduna mahak mayumda kumlakpagi lambidani numit asi kharadi adumak thengjilaklaba yachanglakpa matamgi khong lambi adusu mi chatpa latpa matam oiraklami hairiba matam asida mamit mamai khumba mioi nupa ani khakna makhutta haijang amamam painaduna narak mongsong amagi marumdagi thoraktuna chawbabu thatlami aduga nupa amana asumna hairaklami hai ahal nahaki yaurakpa polam khudingmak aikhoida piramu madu natrabadi masi ubra ha haijang asina nabuktudane goro goro othaiga doriba asi haiduna haijang adu chawbada utlami tawrakliba matau asida chawba mahak yamna su ngaklami aduga pakhatpasu aduma phawraklami adubu chawba wakhal tapthana asumna hairaklami ibungo sa adumna takpiganu nanai ai hakti yamna nangjakraba
sing chanba mioi amakhaknido sana kaithelda wana sing yonjaraduna madudagi phangjarakpa senye khara khara sing aduna imung pujaribani aihak thengkhre aihaki lambi thadok piyu mamit mamai khumba nupa amana saurapna amuk makha tana hairaklammi hera adu ada khangde phajana hainaringai asidane nasana khangna tawramu madu natrabadi ahalgi punsi arembada mangduna tokani asi haiduna haijang adu uttuna kihan khanghanba kayama tawraklammi chawa mahaki polamsing adu pithoklamladuna thawai hingnaba chalhobana pharadra khalai aduga amuksu mayumda laihoribi mahaki loinabigidamakta chana thangnabasing asi loina pithoklamlabadi makhoigi chanaba amata laihaudrabani madugisu amuk khaladuna chawbana makha tana makhul lonaduna asumna haijaraklami ibungosa yaragadi aihakna khara ngamjaba aduta pijaramlage aihakisu ngasi nomagi chanaba amata laihaudrae asi haina haijaraba phawbada mamit mamai khumba nupa anisina yaba kauba lairamde madudagi makhoi anina khangsau saugalaktuna mathong maram khangdana chawbabu phuba hauраklami makhoi ani changduna chawbabu sirasanu matagumna phuba chaiba aduda chawba mahaksu ahalgi matam oisilakpa pangal mayeng tarakpa matamga oibaga mahak yamna wana chaina khangjarami masigi ahal asa makhong makhu thudiaksi aduga mahaki polamsing asa loina mulhaurasi masi hoi ha ai Saubabu phuringai asida tunglomdagi khanghaudana langlakpa safu kanna pairakpa chaitup amana mamit mamai khumliba nupa amagi makokta paladuna tarang chalami aduga atopa nupa adudasu safu kanna chaitup ama langlaktuna palami ayo makhoi animak yamna ngakna awa chaina khanglammi matam asida sagol thauba naha pakhang adu makhoi nakta changsilaktuna chawbagi yaibi thawai kanbirami aduga yamna sauna asuna hairaklammi aduk pangdaba sa thabak suraga chagani khangdaba migi mapot maralbu huraga hingani khanba nakhoigi nathwai adu haujikti aihanga lawba taredo asi haiduna mamit mamai khumliba nupa anidu phuthaba hauraklammi madudagi makhoi animak thawai mangba tare khaladuna warasuwana mafam adu thadokduna kanna chena khirami laimaida soktuna taduna lairiba chawba mahakpu haugatpirami chawba khara aduk sokladuna isu khara aduk thoklami chawbagi thawai kanbiriba miyoi asi atai kanasu oiramdaba asida mahak yamna ngaklammi yamna wana chawbana hairei nupa macha nahakna aihaki thawai kanbibagi damakta ngamkhai leitana thagatba phongdoksari ibungogi lamandi punsigi singbasu ngamlaroi asi haiduna chawbabu makhut lonajai matawasida pakhang macha aduna asuna hairaklami nate khura nachada aduna takbiganu taibang miyoiba ama oina poklubagi damakta amana amagi awaba tarakpada aduk mateng pangjabatani khurasu kharadi soklaba male nachane yum phawba thinjaramlage asi hairaduna chawba mahak makhoi animak chawbagi mayum tamna laklammi pakhang macha asina lambida chatna chawbabu makhuna sobiba aduda chawba mapungning khangnung nungsiba phawraklami mahaki wakhalda asumna su khanjarami onthokna su nungsi khreda aihaki su imitta icha amatang ujaramlabadi kayada penjagadaba adubu ngahanmuki mapokta nanai aihakna kari karamba phattaba thabak tawrubagi damakta handaki mapok asida imitta icha uhanbidribano asi khanna asum lakpana makhoi animak chawbagi mayum sangaida yauraklami tombi mahak yamna ningsha thiraduna makhutta thaumai ama paiduna makhoi konthong aduda mahaki mapuroiba halakpabu ngaijarami asumna chawba mahakpu nupa macha amana makhut samduna lakpa amadi chawba mahakna
ꯃꯁꯥꯗꯨ ꯁꯣꯛꯂꯛꯄ ꯑꯗꯨ ꯎꯔꯨꯕꯗ ꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯂꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯆꯥꯎꯕ ꯇꯞꯅ ꯐꯃꯨꯡ ꯊꯛꯇ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯕꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯌꯦꯡꯉꯨ, ꯏꯕꯨꯡꯉꯣ ꯑꯁꯤꯅꯅꯤ ꯑꯩꯍꯥꯛꯀꯤ ꯁꯤꯡꯌꯥ ꯀꯌꯥꯁꯤꯡꯕꯨ ꯏꯇꯠ ꯇꯠꯇꯅ ꯂꯩꯕꯤꯔꯤꯕ ꯑꯗꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯍꯪꯒꯦ, ꯁꯦꯡꯅꯗꯤ ꯈꯨꯝꯃꯨ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨꯒ ꯃꯐꯝ ꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯄꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯁꯤꯡ ꯆꯟꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯨꯔꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯕꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯣꯠꯇꯅ ꯋꯥꯔꯤ ꯂꯤꯊꯣꯛꯆꯔꯒꯦ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯔꯛ ꯊꯠꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯀꯔꯤ ꯀꯔꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯣ ꯏꯕꯨꯡꯉꯣ?" ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯁꯂꯥꯏꯔꯦꯜ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯋꯥꯡꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯏꯗꯣ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯤꯡ ꯆꯟꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯐꯦꯠꯇꯤ ꯑꯉꯛꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯇꯞꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯤ ꯍꯥꯏꯕ? ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯡ ꯑꯁꯤꯕꯨ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯂꯥꯏꯔꯦꯜꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯨꯔꯥꯅ ꯈꯟꯕꯤꯔꯤꯕ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯆꯥꯅ ꯋꯥꯔꯝ ꯄꯨꯝꯕ ꯂꯤꯖꯔꯒꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 18ꯒꯤ ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜ ꯆꯍꯤ 4 ꯁꯨꯔꯛꯂꯕ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ? ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯡꯐꯩꯗ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯁꯨꯕ ꯈꯣꯡꯁꯥꯟꯒꯗꯧꯔꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯝꯕꯤ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯀꯅꯥ ꯀꯅꯥꯒ ꯆꯠꯀꯗꯧꯔꯤꯕ? ꯌꯨꯝ ꯑꯁꯤꯗꯅ ꯏꯃꯥ ꯏꯆꯥꯗꯪ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯒꯗꯧꯔꯤꯕ?" ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯈꯜꯂꯒ ꯇꯉꯥꯏ ꯐꯗꯅ ꯂꯥꯡꯐꯩꯗ ꯆꯠꯇꯕ ꯃꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯁꯦ, ꯀꯥꯡꯗꯣꯡ ꯁꯥꯔꯦꯞ ꯐꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯇꯥꯏ꯫ ꯀꯨꯏꯔꯣꯏꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯋꯥꯏꯔꯛꯀꯅꯤ꯫ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ." ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯊꯋꯥꯏꯅꯤ, ꯍꯛꯆꯥꯡꯅꯤ꯫ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯉꯥꯏ ꯐꯗꯅ ꯅꯤꯡꯊꯦꯝ ꯈꯨꯟꯖꯥ ꯈꯔꯒ ꯄꯨꯟꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯅꯁꯨ ꯄꯂꯦꯝ ꯃꯍꯥꯛꯇ ꯍꯪꯖꯕ ꯃꯇꯝꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯟꯊꯧ ꯃꯍꯥꯛꯇꯤ ꯏꯆꯥꯒꯤꯗꯃꯛ ꯉꯥꯃꯣꯛ ꯂꯩꯅꯅꯕ ꯆꯠꯈꯤꯗꯣ ꯀꯨꯏꯔꯛꯂꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯄꯥꯎ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯈꯨꯟꯖꯥ ꯈꯔ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯎꯃꯪꯒꯤ ꯁꯥ ꯀꯩꯁꯤꯡꯅ ꯆꯦꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯝꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯍꯥ ꯈꯔꯅ ꯋꯥꯡꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯔꯨꯕꯗ ꯑꯄꯥꯝ ꯀꯂꯛ ꯃꯤꯍꯧꯕ ꯐꯥꯎꯔꯛꯂꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ
ꯂꯣꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯗꯨꯅ ꯋꯥꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜ ꯃꯅꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯃꯪ ꯑꯃꯒꯤ ꯃꯌꯥ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯈꯛ ꯁꯥꯔꯤꯕꯗꯨ ꯋꯥꯡꯂꯦꯝꯕꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯍꯥꯏꯖꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯇꯩ ꯃꯅꯥꯎ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯝ ꯄꯨꯝꯕ ꯈꯪꯂꯕꯗ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯆꯥꯅꯨꯄꯥ ꯈꯪꯍꯟꯗꯅ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯎ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯄꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯀꯝꯗꯧꯕ? ꯆꯥꯎꯕꯅ ꯇꯞꯅ ꯋꯥꯡꯂꯦꯝꯕꯤ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟꯒꯨꯝꯂꯕꯤ, ꯅꯍꯥꯛꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤꯗꯣ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯅ ꯃꯇꯧ ꯀꯔꯝꯅ ꯅꯊꯟꯇ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯒꯅꯤ? ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯏꯕꯨꯡ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯇꯥ ꯇꯣꯝꯕꯤꯒꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯑꯣꯏꯅ ꯆꯠꯀꯦ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯐꯅ ꯆꯥꯎꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯅꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ꯫ ꯍꯦꯟꯅꯗꯨꯝ ꯋꯥꯡꯂꯦꯝꯕꯤꯒꯤ ꯑꯋꯥꯕ ꯀꯣꯛꯆꯅꯅꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯁꯂꯥꯏꯔꯦꯜꯅꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯕ ꯃꯇꯝꯗ ꯄꯂꯦꯝ ꯑꯣꯏꯔꯤꯕꯤ ꯋꯥꯡꯂꯦꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯃꯐꯝꯗꯁꯨ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯕꯗ ꯄꯤꯛꯂꯤꯕ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯅꯁꯨ ꯆꯥꯎꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯉꯥꯃꯨꯛ ꯂꯩꯕ ꯈꯣꯡꯗꯣꯏꯈꯤꯕ ꯄꯟꯊꯧ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯥꯎꯕ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯊꯦꯝꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯄꯤꯕꯤꯔꯝꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯜꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯃꯥꯅꯆꯥ ꯆꯪꯖꯔꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯅꯤꯡꯊꯦꯝꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏ ꯃꯍꯥꯛꯀꯤ ꯅꯝꯕꯣ ꯑꯃ ꯁꯦꯝ꯫ ꯅꯝꯕꯣ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯈꯔ ꯑꯃꯗꯤ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯐꯤꯔꯣꯜ ꯈꯔꯒꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯎꯃꯪꯒꯤ ꯃꯐꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯀꯌꯥꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯥꯅꯅꯕ ꯈꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯩꯔꯥ ꯑꯃ ꯍꯧꯒꯠꯇꯨꯅꯁꯨ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯇꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ꯫ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯏꯇꯥꯎ ꯅꯤꯡꯊꯦꯝꯕꯨ ꯏꯆꯟ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯎꯕ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯆꯤꯟꯗ ꯃꯄꯨꯔꯣꯏꯕꯕꯨ ꯈꯣꯡꯆꯠ ꯑꯗꯨꯗ
ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯄꯤꯈꯤꯗꯕ ꯑꯣꯏꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯁꯨꯛꯂꯕ ꯎꯃꯪꯒꯤ ꯂꯝꯕꯤꯁꯤꯡꯗ ꯆꯠꯂꯝꯒꯅꯤ, ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯒꯗ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕꯤꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯍꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯤꯡꯉꯥꯏꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜꯒ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕ ꯑꯗꯨ ꯎꯔꯒ ꯇꯣꯝꯕꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯖꯩ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯩꯆꯥꯛꯅ ꯀꯥꯍꯠꯂꯕꯤ ꯋꯥꯡꯂꯦꯟꯕꯤ ꯃꯍꯥꯛꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯍꯤꯡ ꯀꯌꯥ ꯇꯩ ꯌꯥꯝꯅ ꯋꯥꯔꯕ ꯁꯛꯐꯝꯗ ꯆꯥꯎꯔꯕ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯁꯤꯟꯈꯤꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯅꯤꯡꯊꯦꯝꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯋꯥꯡꯂꯦꯟꯕꯤ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯋꯥꯡꯂꯦꯟꯕꯤꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯊꯋꯥꯏ ꯆꯥꯛꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯋꯥꯡꯂꯦꯟꯕꯤ ꯍꯥꯏꯗꯨꯅ ꯀꯧꯖꯩ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯁꯤ ꯋꯥꯡꯂꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯄ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯝꯕꯗ ꯃꯉꯥꯏꯔꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯡꯂꯦꯟꯕꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯆꯩ꯫ ꯋꯥꯡꯂꯦꯟꯕꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯡꯅ ꯀꯞꯆꯩ꯫ ꯇꯣꯝꯕꯤꯅ ꯋꯥꯡꯂꯦꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯥꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯁꯨ ꯑꯁꯨꯝ ꯇꯨꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯂꯥꯞꯇꯛꯅ ꯂꯝꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯈꯔ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯞꯅ ꯃꯤꯀꯞ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯑꯣ, ꯃꯐꯝ ꯑꯁꯣꯝꯗ ꯂꯝꯍꯨꯏꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯁꯤꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯀꯨꯏꯔꯛꯇ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯝꯂꯤ ꯇꯧꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯣꯡꯁꯨ ꯇꯞꯅ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯩꯊꯦꯜꯗꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯤꯡ ꯄꯨꯅꯔꯛꯇꯨꯅ ꯌꯣꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯁꯤꯡꯌꯥ ꯊꯤꯐꯝ ꯑꯗꯨꯗꯒꯤ ꯋꯥꯡꯂꯦꯟꯕꯤꯒ ꯄꯨꯟꯅ ꯁꯤꯡꯌꯥ ꯃꯄꯨꯜ ꯈꯔ ꯄꯨꯔꯛꯇꯨꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯌꯣꯜꯂꯝꯃꯤ꯫ ꯃꯃꯥꯡꯊꯛꯇ ꯋꯥꯡꯂꯦꯟꯕꯤꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯋꯥꯡꯂꯦꯟꯕꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯎꯈꯤꯕꯒꯨm ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯋꯥꯡꯂꯦꯟꯕꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯃꯆꯤ ꯑꯃꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯑꯠꯆꯥ, ꯂꯥꯛꯆꯩꯗ, ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯃꯍꯥꯛ ꯂꯦꯝꯅ ꯊꯥꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯕꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯇꯥ, ꯀꯔꯤꯗꯧꯔꯕꯒꯦ? ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ"꯫ ꯋꯥꯡꯂꯦꯟꯕꯤꯅ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯤꯔꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄꯟꯊꯗꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯩꯕ ꯇꯣꯝꯕꯤꯅ ꯃꯁꯛ ꯈꯪꯕ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯗ ꯁꯤꯟꯅꯔꯝꯂꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯄꯔꯞ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯋꯥꯡꯂꯦꯟꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯇꯥ, ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯇꯥꯕꯨ ꯊꯤꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯣ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫
ꯅꯇꯥꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯂꯤꯌꯨ꯫ ꯇꯣꯝꯕꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯑꯔꯣꯠꯄ ꯊꯝꯗꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯋꯥꯡꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯦꯂꯩ ꯍꯥꯏꯅ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯦꯂꯩꯒ ꯅꯤꯡꯊꯦꯝꯒꯗꯤ ꯊꯕꯛ ꯃꯐꯝꯗ ꯁꯛꯈꯪꯅꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯔꯨꯞ ꯁꯥꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝ ꯂꯥꯏꯔꯕ ꯃꯆꯥ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯧꯅ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯕ ꯅꯣꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯐꯩꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯊꯕꯛ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯀꯦꯂꯩ ꯍꯣꯏꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯦꯂꯩꯒ ꯈꯪꯅꯔꯛꯂꯗꯨꯅ ꯆꯦꯠꯅ ꯊꯥꯖꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯅꯣꯡꯃ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯒ ꯆꯦꯡꯂꯧ ꯁꯛꯇꯝ ꯅꯤꯡꯊꯤꯖꯔꯕꯤ ꯂꯩꯁꯥ ꯃꯊꯣꯠ ꯐꯥꯔꯛꯂꯕꯤ ꯆꯅꯨꯔꯥ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯀ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤꯒ ꯅꯤꯡꯊꯦꯝꯒ ꯃꯤꯠꯆꯥꯟꯅꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯦꯂꯩ ꯃꯍꯥꯛꯅꯁꯨ ꯋꯥꯡꯂꯦꯝꯕꯤꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯇꯒꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯋꯥꯡꯂꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯄꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯈꯨꯜ ꯑꯁꯤꯒꯤ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯔꯨꯞꯂꯣꯏ ꯈꯔꯒ ꯄꯨꯟꯅ ꯍꯔꯥꯎꯕ ꯌꯦꯡꯕ ꯀꯣꯏꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯤꯅ ꯆꯣꯏꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯒ ꯋꯥꯡꯂꯦꯝꯕꯤꯒ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗꯁꯨ ꯀꯦꯂꯩ ꯃꯍꯥꯛꯅ ꯅꯥꯀꯟ ꯑꯃꯗꯒꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯅꯤꯡꯊꯦꯝꯒ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯀ ꯊꯦꯡꯅꯔꯛꯄ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯊꯃꯣꯏꯅꯨꯡꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯎꯅꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯐꯣꯡꯗꯣꯛꯅꯔꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯅꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ ꯃꯇꯧꯗꯤ ꯅꯤꯡꯊꯦꯝꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯁꯤꯅꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤꯗꯃꯛꯇ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯂꯦꯞꯂꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯦꯂꯩꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒ ꯋꯥꯡꯂꯦꯝꯕꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯀꯦꯂꯩꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯅꯤꯡꯊꯦꯝꯅ ꯀꯌꯥ ꯀꯨꯞꯁꯤꯟꯅ ꯍꯪꯂꯝꯗꯦ꯫ ꯆꯨꯝꯅ ꯁꯨꯝ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯆꯤꯡꯌꯥꯒꯤ ꯄꯥꯝ ꯑꯗꯣꯝꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯃ ꯄꯥꯏ ꯇꯐꯤꯡ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯩꯅ ꯂꯨꯆꯤꯡꯂꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯒ ꯄꯨꯟꯅ ꯋꯥꯡꯂꯦꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯀꯦꯂꯩꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯅ ꯂꯩꯌꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯀꯦꯂꯩ ꯑꯩꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯄꯥꯝ ꯑꯗꯣꯝꯗ ꯌꯧꯔꯗꯨꯅ ꯍꯧꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯇꯨꯅ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯃꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯆꯤꯛꯂꯝꯃꯤ꯫ ꯃꯤ ꯄꯣꯡ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯅꯗꯕ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯂꯗꯨꯅ ꯋꯥꯡꯂꯦꯝꯕꯤꯕꯨ ꯊꯠꯇꯨꯅ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯉꯥꯏꯈꯣ! ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯪꯖꯔꯝꯃꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ
ꯑꯩꯍꯥꯛꯀꯤ ꯂꯝꯕꯤ ꯊꯠꯂꯤꯕ? ꯊꯥꯗꯣꯛꯑꯣ, ꯑꯩꯍꯥꯛ ꯆꯠꯀꯦ꯫ ꯀꯦꯂꯩꯅ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄ? ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯗꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯂꯩꯅ ꯋꯥꯡꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯝꯃꯤ꯫ ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ, ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ, ꯊꯥꯗꯣꯛꯑꯣ, ꯆꯠꯁꯤ ꯂꯥꯎ꯫ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯄ ꯏꯟꯁꯥꯡ ꯍꯥꯞꯄ ꯌꯦꯟꯗꯥꯏ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯄꯨꯞ ꯇꯥꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯖꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯂꯥꯎꯒꯅꯨꯅꯦ, ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯁꯤꯡ ꯌꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯊꯣꯛꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯡꯌꯥ ꯃꯄꯨꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ, "ꯏꯌꯥ, ꯑꯁꯨꯛ ꯐꯠꯇꯕ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯦꯂꯩ ꯍꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯇꯥꯟꯅꯔꯛꯇꯨꯅ ꯈꯥꯝꯂꯛꯂꯝꯃꯤ꯫ "ꯍꯩ, ꯃꯤꯐꯠꯇ ꯁꯥ! ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯐꯕ ꯊꯕꯛꯅꯤ ꯈꯟꯕ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ!" ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯀꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨ ꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯦꯂꯩꯅ ꯅꯣꯛꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯑꯍꯜ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗ꯫ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯊ꯭ꯋꯥꯏꯗꯨꯝ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯅꯨꯄꯥ ꯑꯃ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯃꯛꯇꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯎꯇꯨꯞ ꯑꯣꯏꯅ ꯇꯧꯕ ꯎꯁꯥ ꯑꯃꯈꯛ ꯄꯥꯏꯔꯛꯂꯗꯨꯅ ꯀꯦꯂꯩꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯁꯤꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯉꯩꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯅꯤꯡꯊꯦꯝꯅ ꯊꯣꯔꯛꯂꯗꯨꯅ ꯊꯧꯅꯥ ꯐꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦꯗꯣ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯔꯥ ꯇꯝꯕꯤꯔꯒꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯕ ꯐꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯀꯦꯂꯩ ꯉꯛꯄ ꯑꯃꯗꯤ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯦꯝꯅ ꯃꯔꯛ ꯃꯔꯛꯇ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯀ ꯄꯥꯝꯂꯧ ꯑꯗꯨꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤ ꯑꯣꯏꯔꯗꯨꯅ ꯅꯤꯡꯊꯦꯝꯅ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯤꯅ ꯄꯨꯔꯛꯈꯤꯕ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯗꯨ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯅꯤꯡꯊꯦꯝ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯎꯁꯥ ꯑꯣꯏꯅ ꯇꯧꯕ ꯎꯇꯨꯞ ꯑꯃꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯤ ꯈꯔꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯇꯥꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯦꯂꯩ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯂꯥꯎꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯅ ꯋꯥꯡꯂꯦꯝꯕꯤꯕꯨ ꯐꯥꯔꯝꯃꯤ, ꯑꯇꯩꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯝꯕꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯊꯧꯅꯥ ꯐꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯥꯌꯣꯛꯅꯔꯛꯄꯅ ꯅꯤꯡꯊꯦꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯃꯁꯛ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ "ꯍꯩ, ꯂꯥꯎ, ꯆꯦꯜꯂꯁꯤ ꯂꯥꯎꯍꯩ! ꯅꯈꯣꯏ ꯀꯩꯗꯧꯔꯤ? ꯆꯦꯜꯍꯧꯔꯁꯤ ꯂꯥꯎꯍꯩ!" ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯑꯗꯨꯛ ꯁꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯀꯟꯕꯤꯔꯗꯨꯅ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯤ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯍꯤ 4ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯅꯤꯡꯊꯦꯝ ꯂꯥꯡꯐꯩꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃ ꯇꯥꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯩꯗꯤ ꯅꯍꯥꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯉꯥꯏꯔꯛꯄ ꯑꯗꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯋꯥꯡꯂꯦꯝꯕꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯦꯂꯩꯅ ꯑꯐꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯟ, ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯏꯆꯟ, ꯅꯕꯨꯡꯅꯅꯦ ꯏꯆꯟꯒꯤꯗꯃꯛꯇ ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦ ꯂꯧꯁꯤꯜꯂꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟꯌꯦꯛ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯋꯥꯡꯂꯦꯝꯕꯤ ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯈꯜ ꯊꯦꯝꯕꯤ ꯅꯨꯄꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯀꯦꯂꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯎꯖꯕ ꯄꯥꯝꯂꯧ ꯑꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯔꯝꯕꯗꯨ ꯋꯥꯡꯂꯦꯝꯕꯤꯅ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯈꯤꯕ ꯑꯃꯨꯕ ꯐꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯤꯡꯊꯦꯝꯒ ꯈꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯦꯂꯩ ꯃꯈꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯀꯦꯂꯩꯅ ꯄꯤꯔꯛꯂꯤꯕ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯨꯁꯨ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯂꯧꯍꯧꯗꯕꯅꯤ꯫ ꯀꯦꯂꯩꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯡꯂꯦꯝꯕꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯥꯡ ꯑꯗꯨ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯂꯩ ꯍꯣꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯕꯨꯡꯁꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕꯗ ꯋꯥꯡꯂꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯕꯨꯡꯁꯤꯡꯅ ꯃꯆꯟꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯄ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯤꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯜꯅ ꯃꯆꯟꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯕꯨꯡ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯏꯆꯟꯅ ꯑꯁꯨꯝꯅꯅꯦ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯕꯨꯡ ꯈꯣꯏꯅ ꯏꯆꯟꯕꯨ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯂꯥꯎ, ꯌꯨꯝꯗ ꯆꯠꯁꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯝꯕꯤ ꯊꯧꯅꯥ ꯐꯅ ꯊꯃꯣꯏ ꯆꯦꯠꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ ꯈꯣꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯆꯟꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯟꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯦ꯫ ꯏꯕꯨꯡꯁꯤꯡꯅ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯝꯕꯤꯅ ꯊꯃꯣꯏ ꯆꯦꯠꯅ ꯑꯈꯥꯡ ꯀꯟꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯡꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯣꯟꯅ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜꯕꯨ ꯃꯅꯝꯗ ꯄꯣꯠꯁꯤꯜꯂꯗꯨꯅ ꯅꯝꯕꯣ ꯃꯆꯥ ꯑꯃꯗ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕ ꯈꯔ ꯌꯣꯝꯁꯤꯜꯂꯗꯨꯅ ꯅꯤꯡꯉꯝꯗ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯡꯁꯤꯔꯕ ꯌꯨꯝ, ꯅꯍꯥꯛꯅ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯇꯝ ꯈꯔꯗꯤ ꯅꯃꯣꯝ ꯃꯤꯔꯣꯠ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯦꯗꯣ꯫ ꯅꯃꯣꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯆꯪꯅ ꯁꯥꯕꯤꯔꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯕ ꯐꯪꯖꯒꯦꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯆꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯀꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯂꯥꯛꯇꯨꯅ ꯋꯥꯡꯂꯦꯝꯕꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯦꯂꯩ ꯁꯥꯎꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ "ꯏꯌꯥ! ꯂꯥꯛꯆꯩꯗ! ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯍꯥꯛꯅ ꯀꯦꯂꯩ ꯑꯩꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄꯁꯨ ꯁꯥꯖꯔꯤ꯫ ꯈꯪꯒꯅꯤ, ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯍꯩ, ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤ? ꯌꯨꯝ ꯑꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯌꯨ"꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯀꯦꯂꯩꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯈꯔ ꯊꯨꯒꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ ꯃꯆꯟꯕ ꯌꯨꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯩꯕ ꯑꯗꯨ ꯀꯤꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯂꯥꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅꯤ꯫ ꯃꯕꯨꯡꯁꯤꯡꯅ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯌꯨꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯤꯕꯗꯣ? ꯂꯩꯔꯝꯃꯨ, ꯅꯈꯣꯏ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯦꯂꯩꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯌꯥꯔꯦꯅꯦ ꯅꯈꯣꯏꯕꯣ, ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯂꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯁꯤ, ꯂꯥꯛꯑꯣꯅꯦ ꯅꯈꯣꯏꯕꯨ ꯆꯦꯜꯂꯁꯤ ꯂꯥꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯕꯗ ꯇꯣꯝꯕꯤꯅ ꯇꯞꯅ ꯋꯥꯡꯂꯦꯝꯕꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝꯒꯤ ꯄꯤꯛꯂꯝꯅ ꯂꯩꯔꯤꯕ ꯈꯣꯡ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯃꯅꯥꯇꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯃꯁꯥꯅ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯐꯤꯚꯝ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯩꯅꯗꯕꯅ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯠ ꯄ꯭ꯔꯦꯠ ꯇꯧꯔꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯁꯨꯔꯛꯇꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯆꯥꯎꯕ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯦ, ꯀꯔꯤꯅꯣ ꯑꯩꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯎꯆꯨꯛ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝ ꯁꯪꯗꯧꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯕ ꯃꯍꯥꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯅ ꯌꯥꯝꯅ ꯉꯛꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯇꯩꯕ ꯎꯃꯪꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯃꯈꯜ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯥꯎꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯎꯕꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯗꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯀꯌꯥꯇꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯪꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯃꯪꯈꯤꯗ꯭ꯔꯤꯕ ꯃꯪꯂꯥꯟ ꯑꯃꯗ ꯃꯁꯥꯗꯨ ꯇꯥꯎꯗꯨꯅ ꯆꯠꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯎꯃꯪꯒꯤ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯕ ꯌꯥꯝꯅ ꯂꯤꯔꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯃꯈꯜ ꯑꯃꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌా ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯆꯥꯎꯅ ꯆꯥꯎꯅ ꯃꯩꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ꯫ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯕꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯎꯔꯕ ꯎꯆꯨꯛ ꯑꯃꯗ ꯉꯥꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯋꯥꯡꯂꯕ ꯐꯝꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯇꯥꯅꯅꯕ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯍꯔꯥꯎꯅ ꯂꯥꯎ ꯈꯣꯡꯕ ꯃꯊꯕꯥꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯗꯝ ꯗꯝ ꯐꯨꯗꯨꯅ ꯌꯥꯅꯤꯡꯕ ꯀꯌꯥ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯎꯕꯅ ꯎꯈꯤꯕ ꯑꯉꯛꯄ ꯀꯌా ꯐꯥꯎꯈꯤꯕ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯕ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯂꯥꯏꯔꯦꯜꯅ ꯆꯥꯎꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯃꯈꯨꯠꯅ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯆꯥꯎꯕ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯁꯂꯥꯏꯔꯦꯜꯅ ꯑꯁꯨꯝꯅ ꯄꯥꯈꯪ ꯐꯥꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯔꯛ ꯊꯠꯅ ꯁꯂꯥꯏꯔꯦꯜ ꯌꯦꯡꯗꯨꯅ
asumna hanglaklami. Ichadi asuk chawramgani haiba thajarude. Ado nahaki palem panthaudi wafam asi hanglakpada salairena haukraba wari amabu liraklami. Salairena pungkak chawrakpa matam chahi 12 muk surakpa matam adwaida yum asida Tombi Wanglenbi amadi Salairel makhoi ahum punna leirami. Salairel na Tombi gi maphamda indomcha haina koloirami. Nongma umang amagi maphamda Salairel na sing yanduna leiringai matam asida Wanglenbi gi mabung ahal aduna asum lakpa matamda Salairel bu thengnarami. Wari watai pumnamak sanaraba matungda Salairel gi machindagi khangle madudi angang asi mahaki machanupi Wanglenbi gi amata poksaba machanupa Salairel ni haiba. Madudagi Wanglenbi gi mabungna Salairel ga makhoina leiriba mafam aduda lakminaraduna mabunga machanupi ga thengnaduna harau nungaina wari watai sanarabada pumnamak wakhal taminaraduna mabungna haudorakliba wafam aduda Tombinasu mateng pangduna Wanglenbi mahakpu lawsinbinaba haijarabada yasinaba purakladuna haujikti mabungsingasu machan anigi mapuroibasingi khongul libada mateng pangbirami. Yamna thajadana laigi nongdamdagi ningthem amadi chawba makhoi anisu sakhangnarakduna chawbana machan Wanglenbi gi damakta khongul liba lakpani hainaraduna ningthembu tekta kaidana makhoi animak mayumda halwairaklami. Lambida ningthemgi mabai singsu thengnaraduna wari sanabadagi pumnamak wakhal taminaraduna numit adudagi masen amadi machanupibu loksinbirami. Asumna ningthem amadi Wanglenbi makhoi anisu tekta kaidana thengnaraba asida yamna haraujarami. Aduga chawba amadi Tombi makhoi anisu karisu tekta kaidana thengnaraba aduda yamna haraujarami. Asumna makhoi gi mayumda leinakhirami. Asumna matam kaya chahi kaya haukhirami. Kelei makhoisu phattaba tawjarubagi mahaina kariguma laibak thiba thawdo amada adumak umangda thawai mangkhirami. Madudi umangi hingchaba aduna yaibi thawai lawkhibani. Salairelna mahaki apokpa apokpi makhoi anisu karisu tekta kaidana lairi haina Tombigi mafhamda wari lirami. Salairel amuk makhatana chawbagi mafhamda asumna wa hanglaklami. Khura nasada karisu chingnaba leitana haibiyo. Khurana mafham aduda matau karamna aihaki panthauga thengnarakibano aduga panthauna haibadadi mafham aduda aihaki ichanupi amasu leihawi haina takpi. Wafam sing asibu kayamak yamna chumba wafam oirabano. Salairel gi wahang adu tabada chawba maithongda khara adu maksinna makhatana haukraba wari sing adugi matangda wari liraklami. Asumna chawbana yamna wana makhong makhut pumnamak uchuk aduda thaurina chena punsilaba adu mioi khara changduna awangba phambak adugi mathak lomda pukhallaktuna thamlami. Matam asida khul asigi luchingba ahal asina chawba khoigi marolda asumna hairaklammi. Ichanupa nahak karisu pakhaikanu wafam asi tabada chawba yamna ngaklammi. Matau karamna makhoigi marol khanglibano haiba aduga mafam asida ngangna saknariba marolsing asidi chawba mahakna mahaki punsida amukta phawa takhidri ngasina ahanbani. Marol amatasu khanglamde chawbagi angakpa matau aduda khulakpa luchingba ahal asina makhatana hairaklammi. Nahak karisu ngakkanu aihakisu nakhogi kanglupki nupa macha ama aihaki imombu lauduna mafam asida lairi. Mahakna makhogi marol asi aikhoida takpi tambibadagi ipana khangbani. Aihak mafam asigi luchingba khulakpani. Wafam adu tabada chawba masada khanghaudana singnaba langtaknaba amasu poglaktuna yamna wana hanglai. Ha kari haiba ipa khulakpa nachada takpiyu nahaki namak oiriba misak adu kanano aihaka amukta unahanbiyu. Asi haiduna makhul lonajai matau aduda luchingba asina penbiraduna
ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯃꯅꯥꯏ ꯑꯃꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯎꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯆꯥꯎꯕ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯅꯥꯏ ꯈꯔꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯕ ꯁꯪꯇꯞ ꯑꯣꯏꯅ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯄꯨꯔꯛꯂꯗꯨꯅ ꯊꯣꯡꯖꯤꯜꯗ ꯉꯥꯏꯍꯥꯛ ꯊꯅꯝꯂꯗꯨꯅ ꯃꯅꯥꯏ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯅꯕꯁꯤꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯥꯎꯕꯅ ꯍꯥꯏꯐꯦꯠ ꯇꯥꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯣꯜꯗꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯅꯥꯏ ꯑꯗꯨ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ ꯆꯥꯎꯕꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯗꯨꯅ ꯃꯅꯥꯏ ꯑꯗꯨ ꯃꯄꯥꯜꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯉꯛꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠꯁꯨ ꯀꯤꯔꯞ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡꯇꯅ ꯂꯩꯇꯦꯡꯂꯕ ꯐꯤꯖꯦꯠꯇ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯅꯍꯥꯛꯂ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯂꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯁꯤꯒ?" ꯆꯥꯎꯕ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, "ꯃꯔꯨꯞ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯃꯔꯨꯞ ꯑꯃꯈꯛ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯤ." ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞꯅ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯆꯥꯎꯕ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯤꯡꯊꯦꯝ ꯍꯥꯏꯔ ꯀꯣꯂꯣꯏꯕꯅꯤꯗꯣ꯫ ꯏꯆꯟ ꯋꯥꯡꯂꯦꯟꯕꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗꯣ, ꯑꯩꯍꯥꯛꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯃꯍꯥꯛ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯆꯨꯝꯂꯕ ꯑꯗꯨꯗ ꯃꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯥꯎꯕ ꯃꯍꯥꯛꯅ ꯁꯂꯥꯏꯔꯦꯜꯗ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯆꯥꯕꯨ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯁꯂꯥꯏꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯅꯤ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯅꯤ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ "ꯏꯁꯨꯁꯤꯡ, ꯉꯁꯤ ꯅꯄꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯝꯗꯧꯕꯒꯦ? ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ?" "ꯄꯨꯄꯨ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯃꯇꯨꯡꯗꯁꯨ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯌꯨꯀꯣ." ꯂꯤꯕꯤꯒꯦ ꯂꯤꯕꯤꯒꯦ꯫ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅꯅꯦ ꯅꯃꯥꯅꯁꯨ ꯀꯧꯔꯛꯂꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯎ." "ꯍꯣꯏ ꯄꯨꯄꯨ."